Ngarang numidang Kiamgaida Labour MLA L Rameshwar amadi Thongju gi MLA TS Bishwajit ki yumda Youth of Manipur gi masing yamlaba naha singna Thomjin kre MLA L Rameshwar gi yumda Youth of Manipur gi naha singna Thomjin bada MLA masa Delhi da chatki haina leramdabadagi telephone da MLA ga Youth of Manipur gi volunteers singa wari saraki Tungda naha sing aduna Thongju gi MLA TS Bishwajit ki yumda chatuna MLA masaga unaduna Youth of Manipur gi yamlaba naha sing aduga loinana Manipur gi integrity da singnarakpa khudingma compromise tawroi assembly mifom phamnaba honabada MLA singna angaba thakta honaba lagliba parliament mifomda Manipur gi issue asi khananabagi damak assembly da pukhatnaba demand tawkhi kona Manipur da singnarakpa khudingmak mangjin thana thengnagani haiba wasak lominaki Sari wasak longzare. Nangam pirau thetpa. Apabata lamjingba. Aseng bata tungin ba. Ina biramu.